ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄꯦꯄꯦ ꯊꯣꯛꯆꯣ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯔꯛꯄ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯁꯤꯗ ꯇꯣꯃꯥꯜ ꯀꯧꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩ꯫ ꯑꯍꯟꯒꯤ ꯃꯤꯡꯅ ꯂꯦꯝꯕꯤ ꯑꯗꯨꯒ ꯇꯣꯝꯕꯤꯒꯤꯅ ꯀꯦꯊꯕꯤ ꯍꯥꯏꯅ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯂꯦꯝꯕꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯑꯋꯥꯕ ꯌꯥꯝꯅ ꯎꯏ, ꯑꯗꯨꯕꯨ ꯀꯦꯊꯕꯤꯗꯤ ꯑꯃꯠꯇ ꯎꯕ ꯉꯝꯗꯦ꯫ ꯃꯥꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗꯅꯤ ꯂꯩꯔꯤꯕ꯫ ꯃꯁꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯄꯜ ꯀꯥꯖꯩ꯫ ꯂꯦꯝꯕꯤ ꯃꯃꯥ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯄꯥꯕꯗꯨꯕꯨ ꯀꯩ ꯍꯥꯏꯔꯝꯒꯦ? ꯊꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯉꯁꯥꯏꯕꯨꯗꯤ ꯆꯦꯡ ꯂꯩꯇꯦꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ." ꯃꯦꯝꯊꯣꯏ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ, "ꯀꯨꯏꯔꯛꯂꯣꯏ, ꯁꯦꯜꯗꯨ ꯂꯧꯔꯒ ꯑꯗꯨꯝ ꯂꯥꯛꯂꯅꯤꯗꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯅꯄꯥꯁꯤꯁꯨꯅꯦ ꯋꯥꯕꯗꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯃꯁꯤꯗ ꯅꯃꯥꯏꯅꯁꯨ ꯃꯇꯦꯡ ꯑꯃ ꯄꯥꯡꯂꯨꯕ ꯉꯝꯗ꯭ꯔꯤ꯫ ꯑꯩꯅ ꯑꯗꯨꯝ ꯏꯁꯥꯁꯤ ꯁꯣꯜꯂꯒ ꯂꯩꯔꯕꯅꯤꯅ." "ꯏꯃꯥ, ꯌꯥꯝꯅꯁꯨ ꯋꯥꯈꯜꯗꯣ ꯈꯟꯖꯤꯟꯒꯅꯨ. ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯂꯥꯛꯈꯤꯒꯅꯤ." "ꯏꯃꯥꯗꯤ ꯊꯥꯖꯗ꯭ꯔꯦꯗ ꯑꯩꯈꯣꯏꯁꯤ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯑꯗꯣ ꯅꯅꯥꯎꯗꯤ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯦ? ꯎꯗꯦꯅꯦ, ꯃꯈꯣꯜ ꯃꯋꯥꯁꯨ ꯇꯥꯗꯦ." "ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ, ꯉꯁꯥꯏ ꯊꯣꯛꯈꯤꯕꯗꯣ ꯑꯗꯒꯤ ꯆꯪꯂꯛꯇ꯭ꯔꯤ." "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯝ ꯇꯥꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯃꯨꯡꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯒ ꯃꯥꯅ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯪꯗ ꯎꯗꯅ ꯂꯩꯊꯣꯛꯄ ꯉꯝꯃꯦꯕ." "ꯏꯃꯥ, ꯑꯉꯥꯡ ꯑꯣꯏꯗꯅ ꯇꯧꯖꯔꯤꯅꯤ. ꯈꯔ ꯂꯩꯔꯒ ꯋꯥꯈꯜ ꯑꯗꯨꯝ ꯇꯥꯖꯔꯛꯁꯅꯤ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯀꯦꯊꯕꯤꯗꯨ ꯏꯃꯨꯡ ꯐꯥꯎꯕ ꯆꯪꯂꯛꯇ꯭ꯔꯤ ꯃꯆꯦꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯛꯏ, "ꯏꯆꯦ! ꯏꯆꯦ! ꯍꯣꯏ ꯏꯆꯦ! ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ? ꯑꯩ ꯆꯥꯛ ꯂꯥꯝꯃꯅ ꯌꯥꯗ꯭ꯔꯦ. ꯂꯣꯏꯔꯗꯤ ꯑꯩꯒꯤꯗꯨ ꯊꯤꯗꯣꯛꯄꯤꯔꯣ, ꯆꯥꯔꯒꯦ." ꯃꯦꯝꯊꯣꯏ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯔꯛ, "ꯇꯧꯔꯤꯁꯤ ꯉꯁꯥꯏꯗꯒꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯦꯔꯒ ꯍꯧꯖꯤꯛꯇ ꯍꯟꯖꯤꯜꯂꯛꯂꯒ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯊꯤꯔꯣ ꯀꯥꯏꯅ ꯀꯣꯏ ꯆꯠꯇꯨꯅ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠ ꯃꯆꯦꯁꯤꯅ ꯇꯧꯔꯤꯕꯁꯦ ꯃꯥꯁꯨ ꯌꯥꯎꯁꯤꯟꯕꯤꯕ ꯌꯥꯏ. ꯂꯥꯏ ꯃꯅꯨꯡꯁꯤꯗꯦꯗꯀꯣ." ꯍꯥꯏꯅ ꯀꯦꯊꯕꯤꯗꯨ ꯃꯃꯥ ꯑꯃꯗꯤ ꯃꯆꯦ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯆꯥꯛ ꯊꯤꯔꯣ ꯂꯥꯛꯑꯣ. ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ, ꯆꯥꯔꯒꯦ." ꯂꯦꯝꯕꯤ ꯃꯃꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯀꯦꯊꯕꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ, "ꯏꯆꯦꯗꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ, ꯅꯪꯕꯨ..." ꯀꯦꯊꯕꯤ ꯃꯆꯦꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯂꯣꯏꯁꯤꯟꯍꯟꯈꯤꯗ꯭ꯔꯦ ꯍꯦꯛꯇ ꯁꯥꯎꯅ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯍꯥꯏꯕ? ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯍꯥꯏꯕ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ?" "ꯍꯣꯏ, ꯄꯥꯕ ꯂꯥꯛꯄ ꯉꯥꯏꯔꯤꯌꯦ. ꯄꯥꯕꯗꯣ ꯁꯦꯜ ꯂꯧꯕ ꯆꯠꯈꯤꯕꯅꯤ. ꯍꯜꯂꯛꯄꯗ ꯆꯦꯡꯗꯨꯁꯨ ꯋꯥꯜꯂꯛꯂꯒꯦꯅ ꯍꯥꯏꯔꯝꯕꯅꯤ. ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕꯅꯤ." "ꯑꯁ, ꯑꯩꯅꯅꯦ ꯇꯧꯔꯝꯂꯅꯤ ꯁꯤ ꯈꯪꯉꯕꯅꯦꯕ. ꯂꯩꯒ ꯂꯩꯇꯦꯒ ꯅꯣꯡꯃꯇ ꯏꯃꯨꯡꯒꯤ ꯃꯄꯣꯠ ꯃꯆꯩ ꯑꯃ ꯁꯨꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯂꯩꯔꯔꯣꯏꯗꯕꯅꯤ. ꯏꯆꯦꯅ ꯁꯥꯔꯤꯕ ꯐꯤ ꯃꯌꯥꯝꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯃꯌꯥꯝꯗꯨꯕꯨ ꯀꯗꯥꯏꯗ ꯅꯝꯁꯤꯟꯈꯤꯒꯦꯕ? ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯐꯥꯎꯕ ꯃꯦꯟꯅꯕ ꯉꯝꯗꯕ. ꯁꯥꯔꯨꯅꯨ ꯑꯗꯨꯗꯤ, ꯇꯣꯛꯊꯣꯛꯑꯣ. ꯀꯩꯗꯧꯔꯨꯅꯤꯒꯦ, ꯃꯇꯝ ꯃꯥꯡꯅꯕꯅꯤ." ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥ ꯃꯦꯝꯊꯣꯏꯅ ꯑꯣꯏꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ, "ꯍꯩ ꯋꯥꯔꯛꯇꯕꯤ! ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯪꯅ ꯑꯗꯨꯝꯅ ꯅꯆꯦ ꯑꯁꯤꯗꯤ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯅꯪꯅ ꯀꯔꯤ ꯈꯪꯕꯒꯦ ꯅꯆꯦꯒ ꯅꯄꯥꯒꯅ ꯋꯥꯔꯤꯕꯁꯦ? ꯍꯥ? ꯅꯪꯗꯤ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯦ, ꯋꯥꯔꯦꯝ ꯁꯨꯕ ꯌꯥꯕ ꯁꯨꯔꯨꯔꯦ. ꯅꯕꯨꯛꯇꯣ ꯀꯔꯤꯃꯠꯇ ꯌꯥꯎꯔꯛꯇꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯏꯕ ꯅꯠꯇ꯭ꯔꯣ? ꯅꯊꯤꯕꯣꯡꯗꯨ ꯆꯥꯔꯒ ꯑꯃꯨꯛ ꯊꯣꯛꯄ ꯌꯥꯅꯅꯕ. ꯌꯨꯝꯁꯤꯗ ꯂꯩꯗꯅ ꯅꯆꯦꯒ ꯅꯄꯥꯒꯅ ꯇꯧꯔꯤꯕꯁꯦ ꯅꯪ ꯅꯣꯡꯃꯇ ꯃꯇꯦꯡ ꯑꯃ ꯄꯥꯡꯂꯨꯒꯦ ꯍꯥꯏꯕꯗꯤ ꯈꯜꯂꯨꯅꯨ. ꯅꯁꯛꯇꯨꯒ ꯇꯜꯂꯤꯕ ꯈꯨꯇꯟꯗꯨꯒ. ꯏꯁ, ꯏꯃꯥꯁꯨ ꯋꯥꯗꯨ ꯍꯥꯏꯕ ꯌꯥꯔꯦ ꯍꯥꯏꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯤꯒꯅꯨ. ꯃꯁꯤ ꯄꯨꯝꯕꯁꯦ ꯀꯅꯥꯅ ꯑꯣꯏꯍꯜꯂꯤꯕꯅꯣ? ꯏꯃꯥ ꯍꯣꯏꯅ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯗ ꯄꯣꯛꯄꯤꯔꯝꯃꯤꯅꯣ? ꯅꯈꯣꯏꯅ ꯑꯩꯁꯦ ꯄꯣꯛꯄꯤꯔꯝꯗꯅ ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯉꯝꯗ꯭ꯔꯕꯅꯤ. ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯆꯔꯝꯂꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅꯤ. ꯑꯩ ꯃꯁꯤꯒꯤ ꯈꯜꯂꯨꯔꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯈ꯭ꯔꯖꯥꯠꯅꯤ. ꯁꯨꯃꯥꯏꯅ ꯅꯆꯥꯁꯤꯡꯕꯨ ꯋꯥꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯑꯅꯤ ꯁꯨꯅ ꯍꯥꯎꯅ ꯄꯤꯖꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯈꯣꯏꯕꯨ ꯍꯤꯡꯒꯟꯗꯨꯅ ꯊꯝꯂꯝꯃꯤꯅꯣ? ꯄꯣꯛꯂꯛꯄꯗꯒꯤ ꯈꯧꯔꯤꯁꯦ ꯄꯦꯠ ꯂꯥꯎꯅ ꯃꯦꯠꯂꯒ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯣ ꯌꯥꯗ꯭ꯔꯣ? ꯊꯣꯔꯥꯕꯤꯒꯤ ꯃꯆꯥꯁꯦ, ꯌꯦꯡꯉꯨꯅꯦ ꯃꯁꯦ." ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯍꯧꯈꯤ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ
ꯅꯣꯡꯂꯦꯟꯗꯣ ꯃꯥꯒꯤ ꯃꯔꯨꯞ ꯈꯥꯕꯒ ꯄꯨꯟꯅ ꯈꯨꯜꯒꯤ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯂꯤ꯫ ꯀꯨꯏꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯐꯝꯂꯛꯂꯤꯕꯗꯣ꯫ ꯈꯥꯕ ꯑꯁꯨꯝ ꯐꯝꯂꯝꯕꯗꯣ ꯋꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯍꯜꯂꯁꯤꯗ ꯋꯥꯁꯤꯜꯂꯛꯑꯦ꯫ ꯅꯣꯡꯂꯦꯟꯅ, ꯑꯁ ꯅꯪꯁꯤꯗꯤ ꯌꯥꯝ ꯋꯥꯔꯒꯅ ꯅꯪ ꯍꯜꯂꯝ, ꯑꯩꯗꯤ ꯉꯁꯤꯒꯤ ꯃꯥ ꯎꯗ꯭ꯔꯤꯐꯥꯎ ꯍꯟꯈꯤꯔꯣꯏ꯫ ꯉꯔꯥꯡꯁꯨ ꯊꯕꯛꯅ ꯍꯦꯛ ꯌꯥꯗꯕꯒꯤ ꯎꯍꯧꯗꯦ, ꯉꯁꯤꯗꯤ ꯑꯃꯨꯛꯇ ꯏꯃꯤꯠꯁꯤ ꯄꯦꯟꯅ ꯌꯦꯡꯖꯍꯧꯒꯦ꯫ ꯈꯥꯕ ꯃꯃꯤꯠꯇꯨ ꯅꯣꯡꯂꯦꯟꯗ ꯄꯩꯔꯞ ꯌꯦꯡꯂꯒ, ꯀꯔꯤꯗꯕꯨ ꯅꯨꯡꯁꯤꯔꯤꯅꯣ ꯈꯪꯗꯦ, ꯃꯁꯤꯗ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯕꯤꯠ ꯈꯔ ꯂꯩꯒꯗꯕ꯫ ꯀꯦꯊꯕꯤ ꯍꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤꯗꯨꯗ ꯀꯔꯤ ꯐꯖꯕ ꯂꯧꯈꯠꯄ ꯌꯥꯕ ꯒꯨꯟꯕ ꯌꯥꯎꯕꯒꯤ ꯅꯪꯅ ꯃꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝ ꯉꯥꯎꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯃꯤꯠꯁꯤ ꯅꯥꯔꯦ ꯑꯣꯏꯕ꯫ ꯅꯪꯅ ꯈꯪꯅ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯪꯗ꯭ꯔꯤꯕ ꯅꯪꯅ ꯈꯪꯒꯗꯕ ꯅꯠꯇꯦ꯫ ꯅꯪ ꯁꯤꯒꯤ ꯂꯝꯁꯤꯗꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯅꯤ, ꯐꯖꯕ ꯊꯤꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯕꯗꯣ ꯃꯗꯨ ꯈꯛꯇꯅꯤ꯫ ꯑꯣ ꯌꯥꯔꯦ ꯑꯣꯖꯥ, ꯑꯗꯨꯋꯥꯏꯗ ꯈꯔ ꯃꯥꯜꯂꯤꯉꯩꯗꯨ ꯂꯦꯞꯍꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯁꯨꯝ ꯃꯈꯥ ꯇꯥꯔꯛꯂꯕꯗꯤ ꯌꯥꯝꯅꯅꯦ ꯄꯥꯛꯁꯤꯜꯂꯛꯇꯕ ꯑꯃ ꯌꯥꯎꯔꯛꯑꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯣꯡꯂꯦꯟꯗꯣ ꯂꯥꯞꯇꯛꯅ ꯀꯦꯊꯕꯤꯅ ꯃꯥꯒꯤ ꯃꯇꯥꯁꯤꯡꯗꯨꯒ ꯄꯨꯟꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯂꯦꯟ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯐꯤꯒꯗꯨ ꯁꯠ ꯁꯦꯝꯖꯤꯜꯂꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯈꯥꯕ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯇꯧꯔꯤꯁꯤ ꯃꯥꯅ ꯁꯣꯝꯗ ꯍꯔꯥꯎꯗꯅꯒ ꯇꯧꯔꯤ, ꯑꯁꯣꯝꯗ ꯑꯃꯁꯤꯅꯗꯤ ꯃꯥ ꯎꯕꯗ ꯁꯤꯅꯤꯡꯕ ꯐꯥꯎ ꯄꯣꯛꯑꯝꯃꯅꯤ꯫ ꯃꯁꯤꯒ ꯊꯥꯔꯒ ꯑꯩꯒꯤ ꯏꯇꯥꯎ ꯅꯣꯡꯂꯦꯟꯅ ꯀꯦꯊꯕꯤꯒꯤ ꯆꯥꯔꯤꯕ ꯈꯨꯕꯥꯛꯁꯦ ꯄꯨꯂꯞꯅ 120 ꯁꯨꯔꯝꯃꯅꯤ꯫ ꯑꯩꯁꯨ ꯑꯃꯠꯇ ꯆꯤꯟꯊꯗ ꯃꯁꯤꯡꯗꯤ ꯐꯖꯅ ꯊꯤꯕꯅꯤ꯫ ꯑꯁꯤꯁꯨ ꯅꯨꯄꯤꯒꯤ ꯈꯨꯕꯥꯛꯁꯦ ꯍꯥꯎꯕ꯭ꯔꯥ ꯈꯪꯗꯦ, ꯆꯥꯔꯤꯉꯩ ꯄꯦꯟꯕ ꯅꯥꯏꯗꯕꯗꯧꯅ ꯑꯗꯨꯝ ꯀꯦꯊꯕꯤꯒꯤ ꯈꯨꯕꯥꯛꯇꯗꯤ ꯍꯥꯏꯗꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯅ ꯍꯥꯏꯅ ꯃꯌꯥꯁꯦ ꯏꯍꯤ ꯍꯤꯒꯠꯂꯒ ꯆꯪꯁꯤꯟꯈ꯭ꯔꯗꯅ 1, 2, 3, 4 ꯇꯁ 112 ꯁꯨꯈ꯭ꯔꯦꯗꯅ ꯕꯥꯂꯣꯏ꯫ ꯅꯣꯡꯂꯦꯟ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯁꯠ ꯄꯥꯏꯁꯤꯜꯂꯤ꯫ ꯀꯦꯊꯕꯤ ꯅꯣꯡꯂꯦꯟꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯀꯥꯏꯕ ꯈꯪꯗꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤꯅꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯒꯤ ꯈꯨꯕꯥꯛ ꯆꯥꯕꯁꯤ ꯍꯥꯎꯕ꯭ꯔꯣ? ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯛꯀꯅꯨ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯗꯅ꯫ ꯋꯥꯗꯨ ꯅꯣꯡꯂꯦꯟꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯈꯥꯕꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ, ꯏꯕꯦꯝꯃ ꯀꯦꯊꯕꯤ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯏꯇꯥꯎꯁꯦ, ꯑꯗ ꯏꯕꯦꯝꯃꯒꯤ ꯈꯨꯄꯥꯛꯁꯦ ꯏꯇꯥꯎꯗꯤ ꯃꯍꯥꯎꯁꯦ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔ ꯃꯥꯜꯂꯤ꯫ ꯅꯣꯡꯃꯒꯤ ꯏꯕꯦꯝꯃ ꯀꯦꯊꯕꯤꯒꯤ ꯈꯨꯄꯥꯛ ꯆꯥꯍꯧꯗ꯭ꯔꯕꯗꯤ ꯆꯥꯛꯀ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯔꯤ, ꯇꯨꯝꯐꯝ ꯆꯥꯐꯝꯒꯁꯨ ꯈꯪꯗꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯗꯤ ꯏꯕꯦꯝꯃꯒꯤ ꯈꯨꯄꯥꯛꯁꯦ ꯆꯥꯔꯕꯗꯤ ꯉꯥꯔꯧ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯟꯁꯥꯡ ꯑꯃ ꯌꯥꯎꯗ꯭ꯔꯕꯁꯨ ꯆꯥꯛꯇꯣ ꯃꯗꯨꯈꯛ ꯀꯪꯅ ꯍꯦꯛꯇ ꯆꯥꯕ ꯌꯥꯏ ꯍꯥꯏꯔꯤ ꯏꯇꯥꯎ, ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯅꯣꯡꯂꯦꯟ? ꯑꯁ ꯈꯥꯕ ꯅꯪꯁꯤ ꯀꯔꯟ ꯌꯥꯝ ꯉꯥꯡꯏ꯫ ꯑꯩꯅ ꯍꯌꯦꯡꯈꯩ ꯅꯪ ꯑꯝꯇ ꯍꯧꯖꯔꯣꯏ꯫ ꯃꯤ ꯁꯥꯎꯔꯤ ꯈꯪꯂꯕꯗꯤ ꯁꯥꯎꯕꯁꯤ ꯐꯅ ꯋꯥ ꯑꯣꯏꯅ ꯍꯥꯏꯒꯤꯗꯤ ꯈꯟꯗꯦ, ꯍꯦꯟꯅ ꯁꯥꯎꯈꯤꯅꯕꯅꯤ꯫ ꯀꯦꯊꯕꯤꯒ ꯂꯥꯛꯃꯤꯟꯅꯕꯤ ꯃꯇꯥ ꯑꯃꯅ ꯅꯣꯛꯇꯨꯅ, ꯇꯥ ꯅꯣꯡꯂꯦꯟ, ꯇꯥ ꯈꯥꯕꯅ ꯍꯥꯏꯕ ꯈꯛ ꯅꯠꯇꯦ, ꯐꯅꯗꯤ ꯌꯥꯝꯂꯝꯃꯅꯤꯕꯣ ꯏꯇꯥ ꯀꯦꯊꯕꯤꯒꯤ ꯈꯨꯄꯥꯛꯇꯣ꯫ ꯀꯦꯊꯕꯤ ꯃꯇꯥꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯅꯣꯏꯅ ꯍꯧꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ? ꯃꯇꯥ ꯑꯃꯅ, ꯑꯁ ꯀꯦꯊꯕꯤ ꯅꯪꯁꯨ ꯍꯥꯟꯅ ꯁꯥꯎꯈꯤꯗꯧꯗ ꯇꯧꯔꯒ ꯂꯩ꯫ ꯋꯥꯍꯩꯁꯤꯗ ꯅꯣꯡꯂꯦꯟꯗꯨ ꯁꯠ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯤ ꯅꯣꯏꯅ ꯌꯥꯔꯗꯤ ꯑꯩꯒꯤ ꯀꯦꯊꯕꯤꯁꯦ ꯈꯔ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ꯫ ꯅꯨꯄꯤꯅ ꯁꯥꯎꯕꯁꯤ ꯌꯥꯝ ꯐꯠꯇꯕꯅꯤ, ꯐꯖꯕ ꯃꯁꯛꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯤꯖꯤꯜꯂꯛꯇꯧꯔꯤꯕꯅꯤ꯫ ꯇꯥ ꯅꯣꯡꯂꯦꯟ, ꯏꯀꯥꯏꯕꯁꯦ ꯈꯔ ꯈꯔꯗꯤ ꯈꯪꯅꯕꯅ ꯐꯕꯅꯤ꯫ ꯐꯅꯁꯨ ꯍꯥꯏꯔꯤ ꯉꯥꯡꯂꯤ, ꯈꯨꯄꯥꯛ ꯐꯥꯎꯕ ꯃꯁꯤꯡ ꯊꯤꯡꯉꯝꯗꯅ ꯆꯥꯔꯤ, ꯃꯁꯤꯗ ꯐꯥꯎꯕ ꯄꯦꯟꯕ ꯂꯩꯇꯕꯁꯤꯕꯨ ꯀꯔꯤ? ꯀꯦꯊꯕꯤ, ꯑꯩꯁꯨ ꯏꯀꯥꯏꯕ ꯈꯪꯉꯤ, ꯆꯩꯅꯥꯁꯨ ꯈꯪꯉꯤ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩꯅ ꯂꯥꯞꯅ ꯊꯝꯕꯅꯤ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯀꯦꯊꯕꯤ, ꯉꯁꯤꯁꯨ ꯍꯥꯏ, ꯍꯌꯦꯡꯁꯨ ꯍꯥꯏ, ꯑꯗꯨꯃꯛ ꯍꯥꯏ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯗꯤ ꯍꯥꯏ, ꯀꯦꯊꯕꯤ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤ꯫ ꯅꯣꯡꯂꯦꯟꯅ ꯃꯥꯒꯤ ꯀꯦꯊꯕꯤ ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯉꯩꯒꯤ ꯈꯝꯕ ꯊꯣꯏꯕꯤꯅ ꯈꯛ ꯍꯦꯜꯂꯣꯏ꯫ ꯀꯦꯊꯕꯤ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯈꯠꯂꯛꯏ, ꯑꯁ ꯇꯥꯅꯤꯡꯗꯦ! ꯏꯁ ꯀꯔꯥꯏꯗꯒꯤꯕꯨ ꯇꯝꯂꯨꯔꯤꯕ ꯁꯩꯔꯦꯡꯅꯣ, ꯌꯥꯝꯅ ꯋꯥꯏꯅ ꯊꯤꯈ꯭ꯔꯦꯅꯦ꯫ ꯑꯗꯣ ꯑꯩꯗꯤ ꯅꯪꯒꯤ ꯁꯩꯔꯦꯡꯁꯤꯗ ꯇꯦꯊꯒꯗꯕ ꯀꯦꯊꯕꯤꯗꯨ ꯅꯠꯇꯤꯌꯦ ꯀꯣ, ꯈꯪꯉꯦꯀꯣ? ꯍꯧꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯀꯦꯊꯕꯤꯗꯨ ꯃꯆꯦꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ, ꯏꯆꯦ ꯀꯩ ꯏꯟꯁꯥꯡꯅꯣ? ꯁꯧꯒ꯭ꯔꯤꯅꯤ꯫ ꯀꯦꯊꯕꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯑꯔꯣꯏꯕꯤꯗ ꯁꯨꯛꯇꯣꯛꯂꯒ, ꯑꯁ ꯉꯁꯤꯁꯨ ꯑꯃꯨꯛ, ꯑꯗꯨꯁꯨ ꯉꯥꯔꯤ ꯃꯇꯠ ꯑꯃ ꯍꯥꯞꯂꯒ ꯊꯣꯡꯕꯗꯣ, ꯉꯥ ꯑꯌꯥꯏꯕ ꯑꯃ ꯀꯩ ꯑꯃ ꯍꯥꯞꯂꯒ ꯍꯥꯎꯅꯕ ꯊꯣꯡꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯅꯦ, ꯉꯁꯤꯒꯤ ꯊꯣꯡꯗ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯊꯣꯡꯕꯗꯨ ꯅꯠꯇ꯭ꯔꯣ? ꯂꯦꯝꯕꯤ ꯃꯅꯥꯎꯒꯤ ꯃꯇꯧ ꯅꯤꯡꯊꯤꯅ ꯈꯪꯕꯅ ꯀꯔꯤꯁꯨ ꯈꯨꯝꯂꯨꯕ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯀꯦꯊꯕꯤꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯍꯥꯏꯔꯤ, ꯅꯣꯡꯃꯇꯁꯨꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯗꯤ ꯆꯥꯕ ꯌꯥꯕꯅꯤ꯫ ꯄꯥꯕꯒꯤ ꯏꯆꯦꯒꯅ ꯑꯗꯨꯛ ꯌꯥꯝ ꯀꯟꯅ ꯇꯥꯜꯂꯤꯕ ꯁꯦꯜꯁꯤꯡꯗꯨꯕꯨ ꯏꯃꯥ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯕꯗ ꯂꯣꯏꯅ ꯍꯦꯛ ꯆꯪꯕ꯭ꯔꯅꯦ? ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯝꯇ ꯐꯥꯎꯕ ꯆꯥꯕ ꯉꯝꯗꯕꯁꯤꯕꯣ? ꯃꯦꯝꯊꯣꯏ ꯃꯆꯥ ꯑꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯃꯁꯥ ꯁꯣꯜꯂꯤ ꯁꯣꯜꯂꯤ
Masu saksang da sanglak tu na haidai. Ahaw budu saning labadi nang su nasi na pi sari ba aduhumna karino nang na haizabi ngamzabi tawdu na sial du talo. Aduga nang na saning ba ahaw budu sa sial di mana matan gani haibadi khangde. Aduga su ahaw budi saning linya mi kau banina. Ima nang suni kay gini ima na yam na sada phalam jibudu ba. Ima na sumayna dom naraga jahi su pa malay banina imung se nungay ba ngamje. Ima layeng na bukot na bada mi gisial na su kwang kuy. Asumna mama masano wari saduna layingay Tomaldo mayumda halaglamay. Tomal imungda makungdo hek kansilagpaga lembido kauray. Ipagi lembi. Lembi na kumba ng jingay kithabido saksangdagi pathokhiduna mapagi manakta sangsinkhiduna asumna haiki. Baba halawa kay layrake. Awa thumba yarokra. Tomal masada noktuna yenglaga. Aigi isa tumina saning bahaw basidi. Baba kok hairo. Ha ipa na bu karay dagi sel na no ahaw layrakadaba. Nasidi migi sendoi su pithoklami. Aduna sien khara alu khara ka khak puraga laklibasi. Masina hayeng ayu phawbagi konana bahaidu. Numidangi thokpa tawrage haiduna. Kethabi mapagi wadu tabada yamna sauna asumna khumlai. Baba kaino da nungmatasu yumsida nga masa amata oirabasu layraga pusilo. Nungmana migi sendoi pirame nungmana adada pithoame adu tawrame ada tawrame haidana. Yumsida selang atta pusilaktaba cheng hawai khara khak puduna saglakpasibu kaino. Aidi haribasi ngasi oire hayengine yumsida nga masa amta oirabasu pusilaktana sanglakpa yare. Aise sigi larabi mungsida ek pukludana ahawbamda saba phangdrabani. Ahaw sabadi tokro setningba saningbasu amata ining thongdrabani. Memthoi masabu saire. Hey mathung huktabi karino nangna wana thabak chaluraga halakliba napaduda hairiba ngangliba mayamdo ha napasi waramgani ising khajikta oirabasu pithakki haibadi khande lawai si hekta laktharibadubu nang ngawbro chalo nangi kada lairiso nasakto yengningde aigi mangsida lairakano inakta lairamba pot amanane thumjelakpada nang ngasi soiroi Tomal ai mama karino nangni isa tomida hairibadubu isana mapaida kezadana kanada kerugani tawnu taw nangi dugumado kethabida amu onsinduna pagi kethabia isagi nga haibadu ipa hayengdine soidana maki leiraknaba tawrage ko leiraknaba tawrage nati leiraktaba yaroi soidana maki leirakani hayu paba Tomal khajik noktuna hoi nonglenda tumina ungduna phamli phana kuire mana dumna phamlaklibadu machagi matawduda Nonglengi mama thoinudu masada yengduna khonjeldu haurapna kaurai. Imagi Nonglen, Nonglen, hay Nonglen. Nonglen mamagi ahuba ayakpo khonjeldu tabada masadu khangprek khangna prang laun hek chongkhani. Mare adusu latlat tawna mamada. Ima kaidorge. Ado yamna hongna kauridu. Adusu namangda leibna sasida. Ibungo nangse ngawraga satoribra kainomi tawri. Aibu ngalingay sida amay birama tana hobana phagadoribra khangdrene askaino daima kira wangakta imana ngangthorpusima natin he imana haidi isana ngasai dege adu wakhal tana mangliba sagatliba wakhal dubu karinoba kayadi kuire nangna masida phamlaga mangliba asya isabu tumdana manglabro namaina kaithel thokjingaidagi phamhobaduna hanjilaklabasi pawba hek phamlaga lairamlibasibo adusu masi amate hek lingdaba makhai Nonglen mamagi matawduda ikairaduna wadu thaidore ima kainon idaw khabado mana aise moidongda laona haibani asise ayumda satlukige aidi kau ima aisaleko ima chakto adum chathokpiram aidi horen kon halaga sarage Asiyaiduna Nonglendu ikai khangdagi kanna hekta konthonglomda senthoki matawdu yenglaga thoinu noktuna masinda asumna haihau thida angau basidia magi kethabi asigi wakhalda oirin asaidagi mangduna leiramlibasi kethabido isa nupa sini yam nusi jakramani isa se kethabiduna atopa nupa daga mayum pankrabadi karamna buthoklaga ba he isor isage wabasi nongmadi soidana Kethabina uba panghanbiyu ko isana wabado mama ay yengba ngamzero asumna tha khra hausin khri nongma numit amani memthoidu mangolda phak ama thaduna masadu ison son phamni
ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯊꯦꯝꯕꯤꯗꯨ ꯂꯥꯛꯇꯨꯅ ꯃꯦꯝꯊꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯔꯤ. ꯏꯅꯦ, ꯑꯩ ꯂꯥꯛꯆꯔꯤꯌꯦ. ꯍꯩꯃ ꯍꯩꯃ, ꯊꯦꯝꯕꯤꯌꯥ, ꯏꯁ, ꯎꯗꯕ ꯀꯨꯏꯔꯦꯗ. ꯏꯅꯦꯅꯒ ꯍꯛꯆꯥꯡꯁꯤ ꯁꯣꯜꯂꯦ, ꯌꯨꯝꯗꯒꯤ ꯃꯄꯥꯜꯒ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ. ꯅꯈꯣꯏꯅꯒ ꯂꯥꯛꯈꯤꯗ꯭ꯔꯦ, ꯀꯨꯏꯔꯦꯗ ꯎꯅꯈꯤꯗꯕ. ꯂꯥꯛꯑꯣ ꯀꯥꯔꯛꯑꯣ, ꯁꯤꯗꯤ ꯍꯦꯛꯇ ꯐꯛꯁꯤꯗ ꯐꯝꯃꯨꯁꯤ. ꯊꯦꯝꯕꯤ ꯆꯪꯁꯤꯟꯗꯨꯅ ꯃꯥꯁꯨ ꯃꯦꯝꯊꯣꯏꯅ ꯐꯝꯂꯤꯕ ꯐꯛꯇꯨꯗ ꯒꯤꯠ ꯍꯦꯛꯇ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯏꯅꯦ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯏꯅꯦꯗ ꯋꯥ ꯑꯝꯇ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯅ ꯑꯗꯨꯛ ꯂꯨꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯍꯦꯛꯇ ꯍꯥꯏꯌꯨ. ꯑꯗꯨꯕꯨꯔꯣ ꯏꯅꯦ, ꯑꯇꯩ ꯅꯠꯇꯦꯗ. ꯑꯩꯒꯤ ꯏꯄꯥꯝꯂꯣꯝꯗꯒꯤ ꯏꯄ꯭ꯋꯥ ꯑꯃ ꯂꯩꯌꯦ. ꯏꯄ꯭ꯋꯥꯗꯨꯅ ꯑꯩꯈꯣꯏ ꯂꯦꯝꯕꯤꯁꯦ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯎꯈꯤꯕ. ꯑꯗ ꯃꯥꯗꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯦꯝꯕꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕꯩꯗꯨ ꯑꯣꯏꯈ꯭ꯔꯦ. ꯂꯦꯝꯕꯤꯒꯤ ꯋꯥꯈꯜꯗꯗ ꯏꯄ꯭ꯋꯥꯗꯣ ꯉꯥꯎꯔꯒ ꯆꯠꯇꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ. ꯑꯗꯨꯒꯤꯅꯦ ꯑꯩꯁꯦ ꯏꯄ꯭ꯋꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯦꯝꯕꯤꯁꯦ ꯍꯥꯏꯅꯕ ꯂꯥꯛꯂꯤꯕꯅꯤ. ꯏꯄ꯭ꯋꯥꯗꯣ ꯃꯁꯛ ꯃꯇꯧꯒ ꯌꯥꯝ ꯐꯖꯈ꯭ꯔꯖꯥꯠꯅꯤ. ꯁꯦꯜꯁꯨ ꯑꯣꯟꯊꯣꯛꯅ ꯄꯥꯏꯈ꯭ꯔꯕ. ꯑꯩꯈꯣꯏ ꯂꯦꯝꯕꯤꯅ ꯏꯄ꯭ꯋꯥꯗꯨꯗ ꯂꯩꯖꯕ ꯐꯪꯕꯗꯤꯅꯦ ꯃꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯒꯗꯧꯔꯤꯕꯅꯤ. ꯌꯨꯝꯒꯁꯤ ꯆꯥꯎꯅ ꯀꯣꯅꯨꯡꯒꯨꯝꯅꯅꯤ ꯁꯥꯔꯒ ꯂꯩꯔꯤꯕ. ꯃꯇꯣꯝꯇꯁꯨ ꯌꯥꯎꯕ. ꯌꯨꯝꯗꯨꯗ ꯊꯕꯛꯀ ꯑꯃꯠꯇ ꯂꯩꯔꯣꯏ. ꯃꯤ ꯅꯦꯛꯇꯨꯅ ꯂꯣꯏꯅ ꯊꯝꯂꯤꯕ. ꯀꯅꯥꯒꯤ ꯊꯣꯡꯕ ꯊꯥꯛꯄ, ꯐꯤꯁꯨ ꯐꯤꯖꯥꯝꯕ ꯂꯣꯏꯅ ꯃꯤꯅ ꯇꯧꯗꯧꯔꯤꯕ. ꯂꯦꯝꯕꯤꯒꯤ ꯍꯥꯏꯕꯕꯨ ꯃꯅꯦ ꯃꯀꯨ ꯃꯄꯨꯔꯣꯏꯕ ꯌꯥꯅꯕ ꯆꯠꯄ, ꯃꯗꯨ ꯈꯛꯇꯅꯤ. ꯃꯦꯝꯊꯣꯏ ꯊꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯨꯟꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡ ꯇꯞꯅ ꯍꯥꯏꯔꯛꯏ. ꯍꯣꯏꯅꯦ ꯊꯦꯝꯕꯤꯌꯥ, ꯅꯪꯒꯤ ꯋꯥꯗꯨꯕꯨꯗꯤ ꯌꯥꯝꯅ ꯐꯩ. ꯑꯗ ꯃꯈꯣꯏꯗꯤ ꯁꯦꯜ ꯄꯥꯏꯕꯅꯤꯗꯣ. ꯏꯅꯦ ꯍꯣꯏꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩꯅꯦ. ꯊꯦꯝꯕꯤ ꯅꯣꯛꯇꯨꯅ, ꯏꯅꯦ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯒꯅꯣ. ꯑꯗꯨꯒꯨꯝꯕ ꯈꯟꯕ ꯏꯃꯨꯡ ꯅꯠꯇꯦ. ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯊꯣꯛꯈ꯭ꯔꯕ ꯄꯣꯠꯅꯤ, ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕ. ꯏꯄꯥꯗꯨꯁꯨ ꯑꯗꯒꯤ ꯃꯅꯦ ꯃꯀꯨ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯁꯨ. ꯑꯗꯨꯒ ꯏꯅꯦ ꯍꯣꯏꯅꯕꯨ ꯋꯥꯁꯤ ꯌꯥꯔꯕ ꯍꯌꯦꯡ ꯍꯦꯛꯇ ꯃꯪꯒꯣꯜ ꯀꯥꯍꯟꯖꯔꯛꯂꯒꯦ. ꯂꯨꯍꯣꯡꯕꯒꯤꯁꯨ ꯀꯔꯤꯝꯇ ꯋꯥꯔꯨꯅꯣ. ꯑꯆꯪꯕ ꯁꯦꯜ ꯂꯣꯏꯅꯃꯛ ꯃꯈꯣꯏꯅ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯛꯄꯅꯤ. ꯃꯈꯣꯏꯒꯤ ꯍꯥꯏꯕꯨ ꯂꯦꯝꯕꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯍꯟꯕꯤꯌꯨ ꯁꯤꯇꯅꯤ. ꯃꯈꯣꯏꯅ ꯍꯥꯏꯃꯟꯕꯗꯒꯤꯅꯤ ꯑꯩꯁꯨ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯏꯅꯦꯒꯤꯗ ꯂꯥꯛꯆꯔꯤꯕꯁꯤ. ꯃꯦꯝꯊꯣꯏ ꯋꯥꯈꯜꯗꯨ ꯃꯨꯟꯅ ꯈꯜꯂꯤ. ꯃꯥꯅ ꯍꯦꯛꯇ ꯋꯥꯐꯝꯗꯨ ꯌꯥꯊꯣꯛꯄ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯊꯦꯝꯕꯤꯌꯥ, ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯈ꯭ರೆ. ꯑꯗꯨꯕꯨꯅꯦ, ꯋꯥꯁꯤ ꯑꯩꯅ ꯍꯦꯛꯇ ꯍꯣꯏ ꯍꯥꯏꯅ ꯌꯥꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦꯅꯦ. ꯑꯗꯨꯅꯅꯦ, ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯈꯟꯅꯔꯒ ꯍꯥꯏꯔꯛꯂꯒꯦ ꯍꯌꯦꯡꯁꯤ. ꯍꯣꯏ, ꯌꯥꯏꯌꯦ ꯏꯅꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯂꯦꯝꯕꯤꯅ ꯆꯥꯛꯇꯨ ꯀꯟꯅ ꯊꯣꯡꯅꯕ ꯂꯥꯛꯅꯔꯤ. ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯦꯝꯊꯣꯏꯅ ꯅꯥꯀꯜꯗ ꯐꯛ ꯃꯆꯥ ꯑꯃ ꯊꯥꯗꯨꯅ ꯐꯝꯂꯒ ꯉꯁꯥꯏ ꯊꯦꯝꯕꯤꯒꯤ ꯋꯥꯗꯨ ꯃꯦꯝꯊꯣꯏꯅ ꯃꯄꯨꯔꯣꯏꯕꯗ ꯀꯟꯅ ꯂꯤꯔꯤ. ꯇꯣꯃꯥꯜ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ, ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯐꯩ. ꯏꯆꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯄꯥꯝꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯂꯦ ꯍꯥꯏꯗꯨꯅꯁꯨ ꯏꯆꯥꯒꯤ ꯋꯥ ꯑꯃ ꯇꯥꯗ꯭ꯔꯒꯗꯤ ꯃꯄꯥ ꯑꯩꯅ ꯍꯦꯛꯇ ꯍꯣꯏ ꯍꯥꯏꯕ ꯉꯝꯗꯦꯅꯦ ꯃꯃꯥ. ꯑꯩꯁꯨ ꯃꯗꯨꯃꯛꯅꯤ ꯈꯜꯂꯤꯕ. ꯑꯗꯨꯗꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯦꯛ ꯊꯝꯂꯁꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥꯒꯤ ꯂꯦꯝꯕꯤꯌꯥ, ꯅꯄꯥꯒ ꯑꯩꯒꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯏꯆꯥꯁꯨ ꯇꯥꯔꯝꯂꯒꯅꯤ. ꯏꯆꯥꯕꯨ ꯃꯁꯤꯗ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯍꯥꯏ. ꯏꯆꯥꯒꯤ ꯈꯪꯅꯖꯕ ꯂꯩꯔꯕꯁꯨ ꯍꯧꯖꯤꯛꯇꯤꯅꯦ ꯏꯀꯥꯏꯕꯒꯤ ꯃꯇꯝ ꯅꯠꯇꯦ. ꯁꯦꯡꯅꯗꯨꯃꯛ ꯍꯥꯏ. ꯏꯃꯥ, ꯑꯩꯒꯤꯗꯤ ꯈꯪꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ. ꯅꯆꯥꯒꯤ ꯍꯥꯏꯕꯕꯨ ꯏꯃꯥ ꯄꯥꯕꯅ ꯁꯤꯟꯕꯗ ꯑꯗꯨꯃꯛ ꯍꯔꯥꯎꯅ ꯌꯥꯕꯗꯨꯅꯤ. ꯏꯃꯥ ꯄꯥꯕ ꯍꯣꯏꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ. ꯅꯆꯥꯁꯨ ꯃꯗꯨꯗ ꯑꯗꯨꯝ ꯌꯥꯔꯦ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ. ꯂꯦꯝꯕꯤꯅ ꯋꯥꯐꯝꯗꯨ ꯌꯥꯔꯕꯗ ꯃꯦꯝꯊꯣꯏ ꯋꯥꯔꯣꯜ ꯄꯨꯝꯕ ꯊꯦꯝꯕꯤꯗ ꯇꯝꯈ꯭ꯔꯦ. ꯃꯁꯤꯗꯒꯤ ꯃꯊꯪ ꯃꯊꯪ ꯁꯤꯟꯈꯤꯗꯨꯅ ꯂꯦꯝꯕꯤꯒꯤ ꯂꯨꯍꯣꯡꯕ ꯍꯌꯦꯡꯗ ꯉꯥꯏꯔꯦ. ꯉꯁꯤ ꯑꯁꯤ ꯑꯍꯜ ꯂꯃꯟꯅ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯂꯦꯝꯕꯤꯒ ꯄꯥꯔꯤꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯅꯍꯜꯂꯝꯃꯤ. ꯑꯅꯤꯃꯛ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ. ꯄꯥꯔꯤ ꯃꯇꯣꯝꯇ ꯋꯥꯈꯜꯗ ꯈꯟꯖꯩ. ꯀꯩꯅꯣ, ꯅꯨꯄꯤ ꯃꯥꯅ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯁꯨ ꯑꯩꯗꯤ ꯅꯨꯄꯥꯅꯤ. ꯋꯥꯍꯩ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯍꯥꯏꯕ ꯌꯥꯏ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯆꯤꯜ ꯑꯁꯤꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯤꯕꯣ? ꯂꯦꯝꯕꯤꯁꯨ ꯋꯥꯈꯜꯗ, ꯀꯩ ꯅꯨꯄꯥꯅꯣ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯇꯕꯁꯤꯕꯣ? ꯁꯨꯃꯥꯏꯅ ꯍꯌꯦꯡ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗꯁꯨ ꯇꯧꯒꯗꯧꯔꯤꯕ ꯖꯥꯠꯂꯣ? ꯑꯩꯅ ꯍꯦꯛ ꯋꯥ ꯍꯧꯗꯣꯛꯂꯨꯕ ꯍꯥꯏꯗꯨꯁꯨ ꯏꯀꯥꯏꯅꯤ. ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ? ꯂꯦꯝꯕꯤ ꯋꯥꯈꯜꯗ, ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯍꯨꯜꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯂꯤꯕꯁꯤꯅ? ꯑꯍꯥꯟꯕ ꯅꯨꯄꯥ ꯎꯅꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯖꯥꯠꯂꯥ? ꯑꯁꯤ ꯈꯟꯗꯨꯅ ꯇꯞꯅ, ꯏꯔꯣꯝꯕ. ꯑꯣ,
ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯔꯤꯗꯨ ꯇꯞꯅ ꯑꯃꯨꯛꯁꯨ ꯂꯨꯍꯣꯡꯕꯁꯤ ꯏꯁꯥꯅ ꯄꯥꯝꯅ ꯌꯥꯕꯤꯈꯤꯕ꯭ꯔꯥ? ꯍꯣꯏ, ꯑꯩꯒꯤꯗꯤ ꯈꯪꯅꯕ ꯍꯥꯏꯕ ꯑꯃ ꯂꯩꯖꯗꯦ꯫ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯖꯗ꯭ꯔꯤꯕꯤ꯫ ꯑꯗꯨꯒ ꯑꯩꯗꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯏꯃꯥ ꯄꯥꯕꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯅ ꯃꯅꯤꯡ ꯊꯨꯡꯍꯟꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯅ ꯃꯆꯥꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯂꯦꯝꯕꯤ, ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯂꯣꯏ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯂꯦꯝꯕꯤ꯫ ꯅꯪꯅ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯕꯤꯔꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯆꯠꯈꯤ꯫ ꯂꯦꯝꯕꯤ ꯑꯃꯗꯤ ꯄꯥꯔꯤꯁꯨ ꯂꯨꯍꯣꯡꯂꯦ꯫ ꯄꯤꯁꯛꯇꯨ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯜꯅ ꯐꯝꯂꯤꯕꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯏꯁ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ, ꯏꯃꯧꯅ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯆꯥꯎꯔꯦꯜ ꯅꯣꯛꯇꯨꯅ, ꯃꯃꯥ, ꯅꯃꯧ ꯅꯨꯄꯤꯁꯦ ꯆꯥꯛ ꯏꯟꯁꯥꯡꯒ ꯊꯣꯡꯕꯗꯤ ꯌꯥꯝꯅꯕꯨ ꯍꯩꯔꯤꯅꯦ꯫ ꯅꯆꯥꯅꯨꯄꯥꯁꯤ ꯅꯨꯄꯤ ꯈꯟꯕ ꯍꯩꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤꯗꯅ, ꯄꯤꯁꯛ ꯑꯩꯒꯤ ꯏꯆꯥꯅ ꯈꯜꯂꯛꯄ ꯏꯃꯧꯕꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ? ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯨꯅ ꯃꯄꯥꯟꯗ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯃꯨꯡꯗꯅ ꯄꯥꯔꯤ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯈꯖꯤꯛ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯂꯒ, ꯂꯦꯝꯕꯤ, ꯑꯩꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇꯗꯤ ꯌꯥꯎꯗ꯫ ꯑꯁ ꯇꯥꯇꯣꯟ, ꯑꯩ ꯉꯝꯂꯣꯏꯀꯣ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯊꯅꯝꯂꯒ ꯑꯩ ꯆꯠꯊꯣꯛꯄ ꯇꯜꯂꯦꯕ꯫ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯆꯠꯁꯦꯕ꯫ ꯊꯕꯛꯇꯣ ꯑꯩꯁꯨ ꯈꯪꯉꯦꯕ, ꯑꯗ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯨꯗꯕ ꯌꯥꯔꯣꯏ꯫ ꯌꯦꯡꯉꯨ, ꯅꯪꯁꯨ ꯑꯃꯨꯛꯇꯗꯤ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯎꯈ꯭ꯔꯕ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯊꯣꯛꯂꯨꯗꯕ ꯌꯥꯔꯣꯏ꯫ ꯍꯦꯛ ꯌꯥꯗꯕꯗ ꯅꯨꯄꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤ꯫ ꯂꯦꯝꯕꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯡꯂꯦꯟꯗꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯂꯦꯞꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯉꯛꯇꯨ ꯆꯦꯞꯊꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤ꯫ ꯐꯅ ꯀꯨꯏꯔꯦ ꯃꯥꯅ ꯑꯗꯨꯝꯅ ꯌꯦꯡꯂꯛꯂꯤꯕꯗꯣ꯫ ꯅꯣꯡꯂꯦꯟ ꯂꯩꯔꯝꯕ ꯁꯛꯐꯝꯗꯣ ꯁꯠ ꯊꯨꯅ ꯍꯣꯡꯈꯤꯗꯨꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯨꯃꯨꯟ ꯃꯤꯅꯣꯛ ꯑꯃ ꯁꯠ ꯇꯝꯈꯤ꯫ ꯂꯥꯛꯂꯦ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯂꯤꯕꯤ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯀꯦꯊꯕꯤꯗꯣ꯫ ꯅꯣꯡꯂꯦꯟ ꯃꯥꯗꯤ ꯁꯣꯝꯗ ꯀꯦꯊꯕꯤ ꯃꯥꯕꯨ ꯎꯖꯕꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯤ꯫ ꯑꯗꯨꯒ ꯁꯣꯝꯗ ꯀꯦꯊꯕꯤꯗꯤ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯂꯩꯇꯥꯖꯗ꯭ꯔꯤ꯫ ꯀꯦꯊꯕꯤ ꯁꯥꯎꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯁ ꯀꯔꯣꯝꯗꯒꯤꯅꯣ ꯑꯁꯤꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯅ? ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯑꯩꯁꯦ ꯑꯐꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯝꯇ ꯈꯪꯅꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯈꯪꯉꯤ, ꯉꯁꯤꯗꯤ ꯑꯩꯁꯨ ꯇꯧꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤꯗꯨ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯅꯣꯡꯂꯦꯟ ꯀꯦꯊꯕꯤꯅ ꯆꯠꯂꯤꯕꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯂꯦꯞꯂꯒ, ꯀꯦꯊꯕꯤ, ꯑꯝꯇ ꯉꯥꯏꯈꯣ꯫ ꯀꯦꯊꯕꯤ ꯆꯠꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯃꯇꯧꯗꯨꯗ ꯅꯣꯡꯂꯦꯟꯗꯤ ꯍꯔꯥꯎꯅ ꯀꯦꯊꯕꯤꯒꯤ ꯃꯥꯡꯗ ꯐꯠ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯅꯣꯡꯂꯦꯟ ꯍꯔꯥꯎꯅ ꯅꯣꯛꯆꯗꯨꯅ, ꯀꯦꯊꯕꯤ, ꯏꯆꯦ, ꯉꯔꯥꯡ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯅꯪꯒꯤꯅꯦ ꯍꯥꯏꯗꯨꯅ ꯍꯩ ꯔꯥ ꯈꯔ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯁꯤꯅꯅꯦ ꯊꯔꯣꯏ ꯊꯣꯡꯕꯅꯤ꯫ ꯉꯁꯥꯏ ꯑꯌꯨꯛ ꯊꯣꯡꯕꯅꯤ꯫ ꯅꯪꯒꯤ ꯍꯥꯟꯅ ꯄꯤꯔꯝꯂꯒ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯂꯒ ꯆꯥꯔꯨꯗꯣꯏꯅꯤ ꯏꯆꯦ꯫ ꯀꯦꯊꯕꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ ꯅꯣꯡꯂꯦꯟꯅ ꯄꯤꯔꯛꯂꯤꯕꯗꯨ ꯇꯞꯅ ꯂꯧꯏ꯫ ꯃꯇꯧꯗꯨꯗ ꯅꯣꯡꯂꯦꯟꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯈꯜꯂꯨꯗꯕꯅꯤ ꯃꯍꯥꯛꯇꯤ ꯑꯗꯨꯝꯅ ꯀꯦꯊꯕꯤꯅ ꯇꯔꯥꯏꯅ ꯂꯧꯈꯤꯅꯤ ꯍꯥꯏꯕ꯫ ꯅꯣꯡꯂꯦꯟ ꯀꯦꯊꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯅꯣꯛꯂꯒ, ꯀꯦꯊꯕꯤ, ꯑꯁ ꯑꯩ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯍꯩꯗꯨ ꯐꯥꯎ ꯂꯣꯏꯕ ꯅꯪꯗꯤ ꯀꯦꯊꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯔꯣꯏ ꯊꯣꯡꯕꯗꯨ ꯅꯣꯡꯂꯦꯟꯒꯤ ꯃꯀꯣꯛꯇ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯊꯔꯛꯄ꯫ ꯅꯣꯡꯂꯦꯟ ꯀꯦꯊꯕꯤꯒꯤ ꯃꯇꯧꯗꯨꯗ ꯉꯛꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯀꯦꯊꯕꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯈꯪꯕ꯭ꯔꯥ, ꯈꯨꯄꯥꯛ ꯐꯅ ꯆꯥꯔꯕꯁꯨ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯁꯤꯃꯨꯛ ꯄꯤꯖꯕꯅꯤ꯫ ꯍꯥꯎꯕ꯭ꯔꯥ ꯅꯁꯥꯅ ꯊꯣꯡꯕ ꯊꯔꯣꯏꯁꯦ? ꯏꯆꯤꯜ ꯑꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯅꯪ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯅ? ꯀꯦꯊꯕꯤ ꯑꯩꯅ ꯂꯥꯏꯔꯁꯨ ꯗꯠꯅꯕ ꯇꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯄꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯩꯗꯤꯅꯦ ꯁꯦꯜ ꯄꯥꯏꯕ ꯋꯥꯠꯇ ꯄꯥꯗꯕ ꯃꯆꯥꯗ ꯌꯨꯝ ꯄꯥꯟꯒꯗꯧꯔꯤꯕ ꯅꯪꯒꯨꯝꯕꯅ ꯅꯠꯇꯦ꯫ ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯃꯥꯡꯗ ꯃꯇꯨꯡ ꯃꯅꯥꯎ ꯂꯦꯞꯄꯛꯀꯦ ꯈꯟꯒꯅꯨ꯫ ꯍꯦꯛ ꯂꯦꯞꯄꯛꯑꯕ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤ ꯀꯦꯊꯕꯤ ꯑꯩꯅ ꯇꯧꯔꯛꯀꯗꯕ꯫ ꯀꯩ ꯊꯣꯛꯑꯦꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤꯗꯨ ꯑꯃꯨꯛꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯍꯩꯔꯥ ꯌꯥꯎꯕ ꯈꯥꯎꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯌꯥꯝꯅ ꯁꯥꯎꯅ ꯄꯩꯅ ꯑꯃꯨꯛꯇꯪ ꯅꯣꯡꯂꯦꯟꯗ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤ꯫ ꯅꯣꯡꯂꯦꯟ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯗ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯑꯃꯠꯇ ꯐꯥꯎꯕ ꯂꯦꯡꯗ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯊꯣꯏꯅꯨ ꯃꯁꯥꯅ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯕꯁꯤ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯕꯗꯒꯤ ꯌꯦꯡꯕ ꯊꯣꯛꯂꯛꯏ꯫ ꯃꯇꯥꯡ ꯆꯥꯅ ꯅꯣꯡꯂꯦꯟꯗꯨ ꯃꯈꯣꯡꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏꯕꯗꯨ ꯃꯃꯥ ꯊꯣꯏꯅꯨꯅ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ? ꯏꯕꯨꯡꯉꯣ, ꯅꯪ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏ, ꯅꯪ ꯌꯨ ꯊꯛꯂꯛꯄ꯭ꯔꯥ? ꯅꯣꯡꯂꯦꯟ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫
ꯊꯣꯏꯅꯨꯁꯨ ꯂꯝꯕꯤ ꯑꯣꯏꯕꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯅ ꯇꯧꯔꯛꯂꯤꯕꯗꯨ ꯎꯕꯗ ꯊꯋꯥꯏꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯈꯜꯂꯛꯏ ꯋꯥꯈꯜꯗ ꯆꯠꯅ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅ ꯏꯁꯥꯅ ꯉꯁꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯏ ꯃꯌꯨꯝ ꯌꯧꯕꯒꯗꯤ ꯊꯣꯏꯅꯨ ꯃꯆꯥꯗ ꯅꯣꯡꯂꯦꯟ ꯏꯃꯥꯗ ꯍꯥꯏ ꯅꯪ ꯉꯁꯤ ꯌꯨ ꯊꯛꯂꯛꯄ꯭ꯔꯥ ꯅꯣꯡꯂꯦꯟ ꯃꯈꯣꯟꯗꯣ ꯏꯐꯥꯏ ꯃꯁꯥꯗꯨ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯀꯞꯂꯤ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯤ ꯌꯥꯗꯕ꯭ꯔꯥ ꯑꯩ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯃꯥ ꯑꯩ ꯏꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯏꯃꯥ ꯂꯥꯏꯔꯕꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯤ ꯂꯥꯏꯔꯕꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯄꯣꯛꯏ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯔꯨꯔꯦ ꯀꯩꯊꯕꯤ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯅꯪꯅ ꯏꯃꯥꯏꯁꯤꯗ ꯈꯨꯄꯥꯡꯅ ꯍꯟꯖꯤꯟ ꯊꯥꯔꯕꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯉꯁꯤꯁꯨ ꯑꯩ ꯅꯪꯕꯨ ꯁꯥꯎꯗꯦ ꯅꯪꯅ ꯏꯐꯝꯗ ꯑꯣꯏꯅꯖꯕꯗ ꯀꯦꯁꯕꯅꯤꯅ ꯑꯩ ꯈꯠꯂꯦ ꯊꯣꯏꯅꯨ ꯃꯁꯥꯒꯤ ꯃꯇꯧꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯃꯁꯥꯕꯨ ꯊꯦꯝꯖꯤꯜꯂꯛꯏ ꯏꯃꯥꯒꯤ ꯅꯣꯡꯂꯦꯟ ꯏꯆꯥꯅ ꯑꯗꯨ ꯌꯧꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯒꯕꯨ ꯏꯃꯥꯅ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯀꯦꯊꯕꯤ ꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯕꯁꯨ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯍꯥꯏꯈꯤ ꯍꯧꯈꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯄꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯤꯞꯂꯤꯕꯗꯨꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯇꯞꯅ ꯐꯝꯂꯒ ꯂꯦꯝꯕꯦ ꯆꯝꯐꯨꯠꯁꯤꯗ ꯑꯣꯏꯔꯁꯨ ꯈꯔ ꯆꯥꯁꯤꯟꯁꯤ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯕꯗꯤ ꯅꯁꯥꯗꯨ ꯌꯥꯔꯣꯏ ꯍꯤꯗꯥꯛ ꯆꯥꯏꯗꯨꯉꯥꯏ ꯑꯅꯥꯕꯁꯦ ꯐꯕ ꯉꯝꯂꯣꯏ ꯊꯥꯇꯣꯟ ꯑꯩ ꯆꯥꯅꯤꯡꯗꯦ ꯂꯦꯝꯕꯦ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯈꯔꯗꯤ ꯅꯝꯗꯅ ꯆꯥꯁꯤ ꯊꯥꯇꯣꯟ ꯏꯃꯥꯗꯤ ꯀꯩꯊꯦꯜꯗ ꯅꯪꯅ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯌꯦꯡꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯥꯇꯣꯟ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯌꯨ ꯀꯔꯤ ꯋꯥꯅꯣ ꯑꯩꯈꯣꯏ ꯀꯦꯊꯕꯤꯗꯣ ꯇꯥꯇꯣꯟꯅ ꯍꯌꯦꯡꯁꯦ ꯑꯃꯨꯛꯇ ꯂꯧꯕꯤꯔꯣꯒꯦꯔꯥ ꯏꯃꯥ ꯍꯣꯏꯗꯁꯨ ꯇꯥꯇꯣꯟꯅ ꯐꯖꯅ ꯃꯇꯝ ꯈꯔꯗꯤ ꯁꯤꯗ ꯂꯩꯅꯕ ꯍꯥꯏꯕꯤꯔꯝꯃꯨ ꯇꯥꯇꯣꯟꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯅꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯊꯣꯛꯇꯕꯤ ꯂꯩꯔꯕꯗꯤ ꯏꯃꯨꯡꯁꯦ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯀꯦꯊꯕꯤꯗꯣ ꯑꯩꯅ ꯅꯥꯕ ꯐꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯁꯤꯗ ꯂꯩꯖꯔꯁꯅꯨ ꯇꯥꯇꯣꯟꯁꯨ ꯊꯕꯛ ꯆꯠꯄꯗ ꯋꯥꯈꯜꯗꯣ ꯈꯔꯗ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯉꯝꯅꯕ ꯏꯃꯥ ꯍꯣꯏꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯕ ꯄꯥꯔꯤ ꯃꯨꯟꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯐꯒꯗꯧ ꯃꯥꯜꯂꯦ ꯊꯕꯛ ꯏꯪꯈꯥꯡꯒꯤꯗꯤ ꯃꯤ ꯂꯣꯏꯅ ꯂꯩ ꯀꯦꯊꯕꯤꯅ ꯁꯤꯗ ꯂꯩꯕꯗ ꯊꯕꯛ ꯑꯝꯇ ꯁꯨꯒꯗꯕ ꯅꯠꯇꯦ ꯁꯨꯞꯅꯒꯤ ꯅꯪꯒ ꯂꯩꯃꯤꯟꯅꯍꯧꯕ ꯈꯛꯇꯅꯤ ꯍꯣꯏꯁꯦ ꯑꯩꯅ ꯍꯌꯦꯡꯗꯣ ꯍꯦꯛꯇ ꯃꯥꯕꯨ ꯂꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯔꯤ ꯀꯦꯊꯕꯤꯕꯨ ꯂꯧꯔꯨꯗꯨꯅ ꯃꯌꯨꯝꯗ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯦ ꯀꯦꯊꯕꯤ ꯃꯥꯗꯤ ꯃꯆꯦꯒꯤ ꯑꯅꯥꯕꯗꯨꯒꯤ ꯋꯥꯈꯜ ꯆꯪꯈꯤꯗ꯭ꯔꯦ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯌꯨꯝꯂꯩ ꯀꯩꯔꯩꯗꯨ ꯎꯕꯗ ꯃꯃꯤꯠ ꯊꯛꯄ ꯍꯥꯏꯗꯨ ꯑꯣꯏ ꯑꯀꯣꯏꯕꯗꯨꯗ ꯃꯉꯛꯇꯨ ꯈꯣꯏꯅ ꯂꯩꯅ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ ꯏꯆꯦꯁꯤ ꯅꯍꯥꯟꯃꯈꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯖꯥꯠꯅꯤꯗꯅ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯋꯥꯅ ꯂꯩꯔꯒ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯗꯤ ꯏꯆꯦꯒꯤ ꯁꯨꯝꯅ ꯅꯨꯡꯉꯥꯏꯅꯗꯤ ꯂꯩꯅꯤꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥꯁꯤꯡꯁꯤꯗꯤ ꯃꯊꯧ ꯑꯝꯇ ꯆꯥꯗꯦ ꯂꯥꯏꯔꯕ ꯉꯥꯛꯇ ꯑꯩꯕꯨ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯊꯤꯔꯨꯕꯒꯤ ꯃꯍꯨꯠ ꯏꯇꯩꯁꯤꯗ ꯑꯣꯏꯅ ꯏꯔꯥꯡ ꯍꯦꯛꯇ ꯇꯧꯁꯤꯜꯂꯁꯤꯔꯥ ꯏꯆꯦꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯍꯦꯛꯇ ꯂꯩꯁꯤꯟꯕꯅ ꯐꯗꯧꯔꯤ ꯖꯥꯠꯂꯥ ꯍꯣꯏꯗ ꯂꯥꯞꯅꯃꯨꯛ ꯊꯤꯔꯨꯕꯒꯤ ꯃꯍꯨꯠ ꯑꯩꯅ ꯈꯜꯂꯤꯕꯁꯤꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯀꯦꯊꯕꯤ ꯃꯥꯒꯤ ꯈꯟꯊꯕ ꯉꯝꯗ꯭ꯔꯕ ꯋꯥꯈꯜꯗꯨꯅ ꯃꯥꯡꯊꯥ ꯃꯆꯦꯒꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯩ ꯊꯣꯛꯂꯤꯕ ꯄꯥꯔꯤꯗ ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯀꯌꯥ ꯄꯤꯁꯤꯜꯂꯤ ꯉꯁꯤꯁꯨ ꯀꯦꯊꯕꯤ ꯃꯆꯦ ꯑꯃꯗꯤ ꯃꯇꯩ ꯑꯅꯤꯅ ꯇꯧꯅꯔꯤꯕꯗꯨ ꯎꯔꯒ ꯃꯊꯃꯣꯏꯗ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯁꯥꯎꯅ ꯌꯦꯡꯂꯤ ꯃꯍꯥꯛ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯏꯇꯩ ꯀꯔꯥꯏ ꯄꯤꯔꯣ ꯆꯝꯐꯨꯠꯇꯣ ꯑꯩ ꯏꯜꯂꯒꯦ ꯏꯇꯩ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯆꯠꯄꯤꯔꯨ ꯄꯥꯔꯤ ꯀꯩꯁꯨ ꯈꯟꯅ ꯅꯣꯛꯇꯨꯅ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯆꯝꯐꯨꯠꯇꯨ ꯀꯦꯊꯕꯤꯗ ꯄꯤꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯀꯦꯊꯕꯤ ꯁꯥꯎꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯒꯤ ꯃꯥꯡꯁꯤꯗꯒ ꯑꯣꯏꯅꯕ ꯁꯥꯔꯗꯅ ꯑꯗꯨꯕꯨꯗꯤ ꯃꯇꯝ ꯈꯔ ꯈꯛꯀꯤꯅꯤ ꯍꯌꯦꯡꯗ ꯉꯥꯏ ꯏꯆꯦ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯑꯣꯏꯒꯗꯕ ꯑꯁꯤ ꯈꯟꯗꯨꯅ ꯀꯦꯊꯕꯤꯗꯨ ꯃꯁꯤ ꯎꯍꯟꯗꯕꯤ ꯂꯣꯟꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯈꯤ ꯁꯣꯝꯗꯁꯨ ꯊꯣꯏꯅꯨ ꯇꯨꯃꯤꯟ ꯐꯝꯂꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯅꯥꯀꯟꯗ ꯇꯞꯅ ꯐꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ ꯏꯃꯥꯒꯤ ꯋꯥꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯂꯣ ꯈꯜꯂꯨꯔꯅꯨ ꯏꯃꯥ ꯃꯇꯥꯡ ꯇꯥꯟꯖꯥ ꯆꯥꯅ ꯈꯥꯕꯗꯨ ꯃꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯈꯥꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗ ꯏꯃꯥ ꯀꯩꯗꯧꯅꯕ ꯌꯥꯎꯒꯦ ꯈꯥꯕ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯅꯇꯥꯎꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯍꯣꯡꯅꯕ ꯑꯃꯨꯛꯇ ꯍꯥꯏ
ꯏꯃꯥꯒꯤꯗꯤ ꯅꯇꯥꯎ ꯁꯤꯈꯛꯇꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯈꯥꯕꯗ ꯂꯣꯏꯅ ꯇꯝꯂꯛꯂꯝꯃꯤ ꯈꯥꯕꯗꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ ꯁꯥꯎꯅ ꯅꯣꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟꯒ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯦ ꯅꯣꯡꯂꯦꯟ ꯅꯪ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯅꯪꯅ ꯑꯗꯨꯝꯅ ꯁꯨꯝ ꯇꯧꯕꯒꯤꯅꯤ ꯃꯥꯅꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯟꯕꯒꯤ ꯇꯧꯔꯛꯂꯤꯕꯅꯤ ꯅꯨꯄꯥ ꯊꯣꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯈꯥꯕ ꯑꯩ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯒꯦ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅꯣ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯀꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯊꯣꯛꯅ ꯃꯥꯕꯨ ꯐꯥꯔꯒ ꯑꯣꯏꯔꯕꯁꯨ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯃꯈꯛ ꯑꯗꯨꯝꯅ ꯎꯅꯒ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯊꯣꯏꯅꯨꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ ꯏꯆꯥꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞꯇ ꯏꯃꯥ ꯀꯔꯤꯃꯠꯇ ꯍꯥꯏꯔꯣꯏ ꯑꯩ ꯀꯦꯊꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯁꯤ ꯑꯩ ꯃꯥꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯔꯣꯏ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯝꯍꯦꯜꯂꯕ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯃꯗꯨ ꯌꯥꯗꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯌꯣ ꯍꯥꯏꯔꯤ ꯈꯥꯕ ꯅꯣꯛꯂꯒ ꯇꯁ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯊꯣꯛꯄ ꯍꯥꯏꯁꯤꯗꯤ ꯋꯥꯗꯤ ꯁꯤꯗꯤ ꯂꯩꯔꯤ ꯀꯩ ꯅꯣꯡꯂꯦꯟ ꯃꯥꯒꯤ ꯃꯔꯨꯞꯇ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯛꯏ ꯈꯥꯕ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯀꯥꯟꯅꯁꯤ ꯀꯔꯝꯅ ꯀꯦꯊꯕꯤꯕꯨ ꯐꯥꯔꯒ ꯑꯣꯏꯔꯕꯁꯨ ꯂꯧꯔꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ ꯏꯃꯥ ꯅꯪꯁꯨ ꯌꯥꯎꯔꯣ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯗꯕ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥ ꯀꯌꯥ ꯑꯃ ꯅꯨꯃꯤꯠꯇꯨꯗ ꯈꯟꯅꯈꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯄꯥꯔꯤꯗꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯇꯞꯅ ꯆꯪꯂꯛꯏ ꯆꯪꯂꯛꯂꯤꯕꯗꯨ ꯀꯦꯊꯕꯤ ꯃꯥꯅ ꯏꯁꯤꯡ ꯈꯧꯔꯥꯡꯂꯛꯇꯨꯅ ꯆꯥꯛꯁꯪꯗ ꯏꯁꯤꯡ ꯊꯛꯄ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯗ ꯍꯦꯛ ꯎꯔꯨꯔꯦ ꯃꯗꯨ ꯎꯕꯗ ꯀꯦꯊꯕꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯀꯥꯟꯅꯗꯦ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯤꯕꯤ ꯅꯨꯄꯤ ꯑꯩꯅ ꯏꯔꯥꯡ ꯍꯧꯖꯤꯟꯕꯗꯨꯕꯨ ꯅꯨꯄꯥ ꯀꯅꯥꯅ ꯆꯨꯝꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯦ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯔꯦ ꯆꯞ ꯆꯥꯔꯦ ꯑꯁꯤ ꯈꯟꯗꯨꯅ ꯀꯦꯊꯕꯤꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯥꯒꯤ ꯃꯁꯝꯗꯨ ꯁꯠ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯁꯨ ꯈꯖꯤꯛ ꯆꯤꯡꯊꯗꯨꯅ ꯄꯥꯝꯕꯣꯝꯒꯤ ꯁꯔꯨꯛꯇꯨ ꯈꯔ ꯎꯍꯜꯂꯤ ꯇꯞꯅ ꯇꯞꯅꯁꯨ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯄꯥꯔꯤ ꯃꯝꯒ ꯃꯝꯃꯤ ꯀꯦꯊꯕꯤꯅ ꯇꯧꯔꯤꯕꯗꯨ ꯎꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯗꯤ ꯀꯦꯊꯕꯤꯕꯨ ꯎꯕꯗ ꯇꯞꯅ ꯀꯧꯖꯔꯛꯏ ꯀꯦꯊꯕꯤ ꯅꯪꯗꯤ ꯑꯍꯤꯡꯁꯤꯗ ꯀꯩꯗꯧꯔꯦ ꯀꯔꯤ ꯋꯥꯠꯂꯦ ꯀꯦꯊꯕꯤ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯦ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯔꯤꯒꯤ ꯃꯁꯥꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯕ ꯍꯧꯔꯛꯏ ꯃꯇꯧꯗꯨꯗ ꯄꯥꯔꯤ ꯀꯦꯊꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯒ ꯁꯥꯎꯔꯛꯏ ꯀꯦꯊꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯀꯦꯊꯕꯤ ꯌꯥꯝꯅ ꯀꯦꯁꯤꯟꯅꯗꯨꯅ ꯏꯇꯦ ꯑꯩꯁꯨ ꯑꯗꯨꯝ ꯐꯖꯕꯅꯤ ꯏꯆꯦꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ ꯑꯗꯣ ꯑꯩꯁꯦ ꯏꯆꯦꯒꯤ ꯃꯅꯥꯎꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯤ ꯅꯣꯞꯇꯕꯅꯤ ꯏꯆꯦꯗꯒꯤ ꯑꯩꯅ ꯍꯦꯟꯕꯅꯤ ꯏꯆꯦꯅ ꯁꯥꯎꯅꯤ ꯍꯥꯏꯔꯁꯨ ꯇꯨꯃꯤꯟꯅ ꯏꯆꯦ ꯈꯪꯍꯟꯗꯕꯤ ꯏꯇꯩ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯃ ꯊꯝꯕ ꯌꯥꯏ ꯀꯩꯅꯣ ꯑꯗꯣ ꯑꯩꯗꯤ ꯏꯆꯦ ꯈꯪꯒꯦꯔꯥ ꯈꯪꯉꯣꯏꯔꯥ ꯑꯀꯥꯏꯕ ꯂꯩꯇꯦ ꯄꯥꯔꯤ ꯁꯥꯎꯅ ꯀꯦꯊꯕꯤ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯏ ꯏꯇꯩ ꯑꯩꯅ ꯏꯇꯩꯕꯨ ꯈꯟꯖꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯩ ꯏꯇꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯇꯩꯅ ꯏꯆꯦꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯕꯁꯨ ꯏꯇꯩꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯈꯪꯍꯧꯗꯦ ꯀꯔꯣꯝꯗꯒꯤꯅꯣ ꯂꯦꯝꯕꯤꯅ ꯀꯦꯊꯕꯤꯒꯤ ꯃꯃꯥꯏꯗ ꯁꯥꯄꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯨ ꯀꯦꯊꯕꯤ ꯃꯃꯥꯏꯗꯨ ꯃꯈꯨꯠꯇꯨꯅ ꯅꯥꯜꯂꯒ ꯁꯠ ꯂꯩꯊꯣꯔꯛꯄꯗ ꯎꯔꯤ ꯃꯆꯦꯅ ꯁꯥꯎꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯂꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯀꯦꯊꯕꯤ ꯃꯔꯩꯗꯨ ꯂꯠꯂꯠ ꯇꯧꯅ ꯏꯆꯦ ꯇꯨꯀꯠꯆꯩ ꯅꯆꯤꯟꯗꯨꯅ ꯏꯆꯦ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯨ ꯅꯪꯒꯤ ꯅꯆꯦ ꯑꯩꯁꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯂꯤꯆꯠ ꯑꯗꯨꯁꯨ ꯅꯪꯃꯛ ꯑꯩꯒꯤ ꯍꯦꯛ ꯅꯆꯦꯒꯤ ꯅꯨꯄꯥꯃꯛꯇꯗ ꯅꯪꯅ ꯑꯁꯤꯒꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯇꯥꯏꯕꯪꯗꯗꯤ ꯇꯣꯛꯈꯣ ꯃꯪꯂꯥꯅ ꯐꯥꯎ ꯃꯪꯈꯤꯗꯦ ꯂꯦꯝꯕꯤ ꯑꯃꯨꯛ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯀꯦꯊꯕꯤꯗ ꯌꯦꯡꯂꯒ ꯁꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯤ ꯀꯅꯥꯅꯣ ꯅꯆꯦ ꯑꯩꯒꯤꯅ ꯀꯅꯥ ꯅꯪ ꯃꯨꯟꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯇꯧꯕꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯅ ꯃꯤꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯥ ꯄꯥꯕꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯅꯤ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯦ ꯏꯃꯥ ꯏꯄꯥꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯄꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯁꯤꯗꯤ ꯀꯔꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯏꯃꯥ ꯄꯥꯕꯗ ꯃꯤꯌꯥꯝꯅ ꯇꯤꯟ ꯁꯤꯠꯅꯕꯗꯣ ꯅꯪ ꯄꯥꯝꯕ꯭ꯔꯣ ꯋꯥꯖꯔꯛꯂꯕꯤ ꯏꯃꯥ ꯄꯥꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯞꯀꯦ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯇꯕ꯭ꯔꯣ ꯏꯆꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯁꯦꯟ ꯂꯟ ꯊꯨꯝꯅ ꯑꯣꯏꯕ ꯌꯥꯗꯕꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯨꯅꯤ ꯀꯦꯊꯕꯤ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯉꯁꯤꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯤ ꯀꯨꯏꯅ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯂꯤ ꯀꯦꯊꯕꯤ ꯀꯞꯇꯨꯅ ꯃꯈꯨꯠꯇꯨ ꯂꯣꯟꯅꯔꯒ ꯃꯁꯤ ꯑꯃꯗꯤ ꯃꯇꯩꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯏꯇꯩ ꯑꯩ ꯂꯥꯜꯂꯦ ꯑꯩꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯈꯟꯊꯕ ꯉꯝꯗ꯭ꯔꯕ ꯋꯥꯈꯜꯁꯤꯅ
ꯁꯦꯜ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯈꯛꯇ ꯃꯤꯍꯧꯅꯕꯅ ꯑꯐꯕꯇ ꯑꯩꯅ ꯈꯟꯊꯈꯤꯗ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯄꯥꯔꯤꯅ ꯀꯦꯊꯕꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯧꯕ ꯁꯥꯎꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪ ꯍꯌꯦꯡꯁꯤ ꯌꯨꯝ ꯍꯟꯈ꯭ꯔꯣ ꯃꯐꯝꯁꯤ ꯀꯅꯥꯁꯨ ꯈꯪꯍꯟꯕ ꯑꯩ ꯄꯥꯝꯗꯦ ꯍꯌꯦꯡꯁꯤ ꯑꯌꯨꯛꯇ ꯑꯩ ꯅꯪꯕꯨ ꯃꯤ ꯊꯥꯗꯨꯅ ꯊꯤꯜꯍꯜꯂꯒꯦ ꯂꯦꯝꯕꯤ ꯑꯩ ꯆꯪꯉꯝꯃꯒꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯦꯊꯕꯤꯕꯨ ꯄꯥꯔꯤꯅ ꯃꯌꯨꯝꯗ ꯊꯤꯜꯍꯟꯈꯤ ꯊꯥ ꯑꯃꯔꯣꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯀꯦꯊꯕꯤꯗꯨ ꯃꯇꯥꯔꯣꯏ ꯀꯅꯥꯁꯨ ꯌꯥꯎꯗ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯅꯣꯡꯂꯦꯅ ꯇꯨꯃꯤꯟꯅ ꯃꯗꯨꯝ ꯎꯪꯗꯨꯅ ꯐꯝꯂꯤꯕꯗꯨ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯀꯦꯊꯕꯤ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯅꯣꯡꯂꯦꯟꯒꯤ ꯅꯥꯀꯟ ꯑꯣꯏꯔ ꯐꯝꯂꯒ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯑꯩꯕꯨ ꯉꯁꯤꯁꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ꯭ꯔꯥ ꯅꯣꯡꯂꯦꯟ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯉꯛꯅ ꯌꯦꯡꯊꯣꯔꯛꯏ ꯀꯦꯊꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯀꯦꯊꯕꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯑꯁꯨꯝ ꯈꯟꯖꯤꯜꯂꯛꯄꯗ ꯏꯀꯥꯏꯔꯗꯨꯅ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯅꯣꯡꯂꯦꯟꯅ ꯇꯥꯞ ꯐꯥꯈ꯭ꯔꯦ ꯅꯨꯡꯁꯤꯔꯤ ꯅꯣꯡꯂꯦꯟꯅ ꯀꯦꯊꯕꯤꯕꯨ ꯉꯁꯤꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤ ꯀꯦꯊꯕꯤ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯑꯗꯨꯗꯤ ꯑꯩꯕꯨ ꯉꯁꯤꯃꯛ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ ꯉꯝꯒꯅꯤ ꯑꯗꯨꯗꯤ ꯆꯠꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯥ ꯅꯣꯡꯂꯦꯟ ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯉꯁꯤꯗꯤ ꯑꯩꯅ ꯇꯧꯖꯈꯤꯕ ꯏꯔꯥꯜꯁꯤꯡꯗꯨꯅ ꯅꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯐꯥꯎ ꯍꯥꯏꯕꯗ ꯋꯥꯅ ꯊꯣꯛꯂꯤ ꯀꯦꯊꯕꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯅꯉꯣꯟꯗ ꯁꯥꯎꯕ ꯋꯥꯔꯧꯕ ꯄꯦꯟꯗꯕ ꯑꯝꯇ ꯂꯩꯇꯦ ꯅꯪꯅ ꯏꯐꯝꯗ ꯇꯧꯈꯤꯕꯁꯤꯡꯗꯨꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯅ ꯑꯣꯏꯅꯖꯕ ꯀꯦꯖꯕꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯈꯜꯂꯤ ꯑꯩꯗꯤ ꯉꯁꯤꯁꯨ ꯅꯪ ꯅꯨꯡꯁꯤꯔꯤ ꯉꯁꯤꯃꯛ ꯑꯩ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯣꯡꯂꯦꯟ ꯑꯃꯗꯤ ꯀꯦꯊꯕꯤ ꯑꯅꯤꯗꯨ ꯆꯦꯟꯕ ꯇꯥꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯦꯊꯕꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯈꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯄꯥꯔꯤ ꯑꯅꯤꯁꯨ ꯀꯦꯊꯕꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯎꯕꯗ ꯃꯈꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯕ ꯄꯣꯛꯆꯈꯤ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯃꯆꯥ ꯑꯅꯤꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤꯗꯨ ꯂꯦꯟꯈꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ